Punjab की ममिंग लेरबा इंस्टीट्यूट अमु ओरिबा गुलजार ग्रुप ऑफ इंस्टीट्यूशंस GGI खन्ना पंजाब ता तोंगान तोंगान बा फील्ड सिंग दा मही तमलिबा मणिपुरी सिंगना निंगोल चाकोबा की थौरम ngarang institute asigi man hold the Pangthokhre thoromadu da institute asigi maruiba thaupuba teaching amadi non teaching staff singsu saruyaki maruina institute asida tamliba engineering computer science fashion design business hotel management journalism tourism management amadi medical lab ta tamliba ching masung tamgi ningol singna saruyaki asamba sagle nama chamina kibaga loinana mabung mokpa singna mabung mokpa singi maike de ningol singda angam bokudol sing tamki manipur gi yamno top topa masin mokpa ki oiba nungsinaba mari thamba kumhai asi hauki bachai kya dagi pangthok tuna lagli adumak leptuna pangthok ki gani haiki asigumba isa gi nat culture yokhat pa haibasi yamna thagat ingai ni haibaga loinana selilang liba mahiroi singbu thagat pa phongtokki in our way, we coach our merit system to our home to have a face and in return we give some love. Love in a sense, we give some anything we want. Not their business, we know. So that is the bond. I wanted to say every time, please don't forget your